이거마 프리즈 좀 떼yen게. 야니 yen게. 손 담비로. 야니 ai hoài ngả lẹ tông ra cái bà. Coi như này. Xin lúc ba chẳng gì đấy. Con chắc phải ra nó. Cái sự khởi sản tôi gì vậy? Cái sự khởi sản này. ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯤ ꯏꯪ ꯂꯥꯎꯋꯦ 나는 이들이 빼대이봐. ꯑꯩꯁꯦ ꯁꯥꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯂꯩꯕ ꯍꯦꯛ ꯁꯥꯒꯠꯂꯕ ꯑꯩꯒꯤ ꯏꯟꯖꯤꯟꯁꯦ ꯃꯤꯁꯦ ꯇꯔꯥ ꯊꯣꯛꯑꯦꯕ ꯑꯗꯨ ꯁꯤꯗ ꯏꯪꯍꯜꯂꯤꯅꯤ ꯁꯤ 어이나 ꯂꯩꯔꯒꯦ 시리 미 잉한다면 어디에? 잉나면 AC 잉나면 아때야 당가서 회내조 합다디 땅대보고 셀레이세 only 26,000dagi hawdoineba. 안들레 하베인 비올라. 셀레이 싱세 제 AC기 ngataneba sidi. 룸다 khilla dum thamaga kas dum ping inghanba yardoineba. Leise. 20,000 Hoi. ꯑꯗꯣ ꯁꯤꯁꯤꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯩꯅ ꯇꯨꯝꯃꯝꯕꯁꯤ ꯀꯌꯥ ꯄꯤꯒꯦ ꯁꯤ 이것만이나 빨리 트라이크 상황ꯗꯒꯤ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯄ꯭ꯔꯥꯏꯁ. ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯨꯝꯃꯝꯕꯗꯨꯗꯤ 시시나 15,500dagi dum hawdoineba. 네, 시간 보여줄게요. 시나 아잉비 마차 가오이고 시시고 이스 아리 그랬어 아리 아도 아시기 아왕 것이디 까리 동너블로 시는 뭐 시시나 베스쿨러 가오이고 시세 콜드링 kumba dagi cake kumba 사르가 시다 하마가 ꯊꯝꯕ 야도이네ba 시시나 ꯑꯁ ꯑꯩꯁꯨ ꯑꯃ ꯂꯩꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯌꯨꯝꯗ ꯍꯥꯏꯐꯦꯠꯇꯪ ꯇꯥꯟꯅꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯂꯥꯛꯀꯦ 야니 ꯆꯠꯂꯨꯈꯤꯒꯦ